ngasi tang tara humdoi numidang wiram da phong kiba tonga tongan ba pauchi singdagi maru eba headline sing khara lokhajaraga ahan mada kanglei pak ki mera pauchi na phongli pambaina lusingba UNLF ki officer ani yaona mioi ahom security ki kangbuna faraba matungda NIA ki kangbuna aeroplane da Allahabad ki Prayagraj da pukhre hairi mapung weba pau Manipur Circle News ki maikai dagi paudamjari India lengakna ceasefire agreement khut ek pina graba pambaina lusingba UNLF ki makok thongba officer ani yauna mioi ahum ngasi security ki kangbuna pukhre loinena phakraba mioi ahum asi NIA ki team amana aeroplane da Allahabad ki Prayagraj da pukhre hairi pauchi asina phangba paugi matung inadi mioi ahum adu ngasi ayuk singjamai police station na konba kwakaithel area dagi Assam Rifles amadi Manipur Police Commando gi apunba kangbuna phakibani hairi phakraba sing adugi manungda loop asigi Chief of Army Staff TS Thoiba Allies Sidabampu Mayang Imphal Konchak Chief Intelligence Officer Ingba Yaskol amadi Lanmi amagani hairi makoi phakiba matamda khulai yaw khibra haib chapchana khangma ngamdri atopa pawgi likhuna amagi matung inati mioi ahum adu phakiba matamda NIA gi teamsu loina rakhi makoi gi mathakta NIA na lokhatpa case amaga mari lainana phakibani makoi ahummak faraba matung leimakhongda leiba army gi camda thamlaba matung da ngasi numit yungba matung pung 12 minute kunthra taba matamda special Indian Air Force ki flight number AN32 da Allahabad ki Prayagraj da NIA na pukhre hairi pawasena makhoibu kari marum gi damakta fari bano haiba Manipur lenga ki maikai dagi amadi NIA gi maikai dagi so khanghalakpa leitri makhoi ahum fadringai amadi fakhraba matungda Imphal East amadi West ki mafam kayada Manipur Police Commando amadi AR gi kangbuna chaithokhtuna leibaga loinana akanba section thorang lokhatki hairi amoromda mioi ahum adu fajin khibagi mayokta miyamna mafam kharada khongjang jangchinba haukhre hairi